ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯅꯦꯝꯒ ꯏꯅꯝꯃꯒꯅ ꯏꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯤ ꯁꯦꯝꯕ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯣꯍꯦꯟꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯤꯕꯥ ꯑꯃꯈꯛꯅꯤ꯫ ꯃꯥꯅ ꯃꯃꯣꯝ ꯁꯥꯗ꯭ꯔꯕꯗꯤ, ꯃꯥꯅ ꯄꯥꯔꯤ ꯍꯨꯟꯗ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯄꯨꯡꯃꯨꯠ ꯃꯨꯠꯂꯅꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯍꯥꯏꯕꯗꯨꯗ ꯇꯥꯔꯒꯅꯤ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯊꯤꯔꯕ ꯑꯗꯨꯁꯨ ꯆꯍꯤ 9 ꯅꯨꯡꯁꯤꯅꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅ ꯌꯥꯅꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯕꯤ ꯃꯥꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗ ꯃꯃꯥꯅ ꯃꯆꯦꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯤꯕꯗꯨ ꯌꯣꯍꯦꯟꯕꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯔꯤ꯫ ꯌꯣꯍꯦꯟꯕꯅ ꯐꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯐꯅ ꯄꯥꯝꯖꯔꯕꯁꯨ ꯂꯥꯏꯖꯂꯦꯟꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯈꯥꯕ ꯍꯨꯒꯨꯝ ꯃꯥꯒꯤ ꯃꯁꯛ ꯌꯦꯡꯅꯤꯡꯗꯕ, ꯃꯥꯕꯨ ꯌꯦꯡꯊꯤꯕ ꯇꯥꯊꯤꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯑꯗꯨꯒ ꯃꯃꯥꯒ ꯃꯆꯦꯒꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕꯤꯅꯤ ꯈꯜꯂꯤꯗꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯌꯨꯛ ꯑꯃꯗ ꯂꯥꯏꯖꯂꯦꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯆꯥꯛ ꯈꯔ ꯆꯥꯕꯤꯈꯨꯋꯣ, ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯁꯣꯛꯂꯅꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯈꯤꯗꯦ ꯑꯁꯨꯝꯅ ꯀꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯔꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯕꯅ ꯂꯥꯏꯖꯂꯦꯟꯗ ꯈꯔ ꯄꯩꯔꯞ ꯌꯦꯡꯂꯒ ꯀꯔꯤꯒꯤ ꯆꯥꯛꯅꯣ? ꯆꯥꯛ ꯆꯥꯔꯒ ꯏꯁꯤꯡ ꯊꯛꯂꯒ ꯄꯨꯟꯁꯤ ꯑꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯏꯔꯜꯁꯨ ꯄꯤꯕ ꯉꯝꯗꯕ ꯅꯪꯅ ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯆꯥꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯂꯩꯇꯦ, ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦꯅꯦ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯅꯪꯅ ꯄꯥꯅꯕꯗ, ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯂꯦꯟ꯫ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯂꯥꯏꯖꯂꯦꯟꯁꯨ ꯈꯔ ꯁꯥꯎꯅꯤꯡꯅ ꯋꯥꯍꯩ ꯈꯔ ꯈꯨꯝꯂꯛꯏ꯫ ꯃꯥꯅ ꯇꯨꯃꯤꯟꯅꯇ ꯂꯩꯃꯟꯗꯅ ꯃꯤꯅ ꯃꯥꯕꯨ ꯍꯦꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯈꯟ꯫ ꯅꯪꯅ ꯀꯣꯆꯤ ꯀꯣꯠꯂꯤꯕꯗꯣ ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯕ ꯏꯈꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯂꯥꯟꯒꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕ ꯅꯨꯄꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯩ ꯈꯛꯇꯔꯣ? ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯅꯩꯅ꯫ ꯌꯣꯍꯦꯟꯕꯅ ꯈꯣꯟꯒ ꯀꯪꯈꯠꯂꯛꯏꯅꯦ꯫ ꯍꯣ ꯑꯩꯗꯤ ꯄꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯑꯩꯅ ꯏꯆꯥ ꯄꯣꯛꯇ꯭ꯔꯕꯗꯤ ꯙꯥꯔ ꯃꯨꯠꯂꯅꯤ, ꯏꯄꯥ ꯏꯄꯨꯁꯨ ꯅꯣꯔꯣꯛꯇ ꯇꯥꯔꯅꯤ, ꯃꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯄꯦꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯂꯥꯏꯖꯂꯦꯟꯅ ꯃꯐꯤ ꯀꯜꯂꯗꯨꯅ ꯃꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯅꯣꯔꯣꯛꯇ ꯆꯠꯂꯨꯗꯨꯅ ꯑꯩꯅ ꯉꯁꯤ ꯅꯣꯔꯣꯛꯇ ꯂꯩꯔꯤꯁꯦ ꯏꯆꯥ ꯏꯁꯨ ꯄꯣꯛꯇꯕꯒꯤꯅꯤ ꯀꯅꯥꯗ ꯄꯥꯎꯖꯦꯜꯂꯛꯀꯦ? ꯃꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯂꯕꯗꯤ ꯈꯨꯗꯛꯇ ꯑꯩꯁꯨ ꯃꯩꯒꯤ ꯀꯨꯟꯗ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯑꯩꯁꯨ ꯊꯋꯥꯏ ꯊꯥꯒꯦ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣꯕ? ꯌꯣꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯕꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯑꯝꯗꯥꯏꯗꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤꯅꯕ ꯀꯞꯂꯤ ꯄꯦꯠꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯉꯛꯄꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯀꯅꯨ꯫ ꯁꯦ ꯆꯠꯊꯣꯛꯎꯁꯦ ꯁ꯭ꯋꯥꯏꯗ, ꯑꯩ ꯊꯕꯛ ꯆꯠꯀꯦ, ꯆꯠꯂꯣꯁꯦ ꯁ꯭ꯋꯥꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯂꯦꯟꯕꯨ ꯈꯔ ꯏꯟꯊꯣꯛꯑꯝꯗꯨꯅ ꯌꯣꯍꯦꯟꯕ ꯃꯥꯒꯤ ꯊꯕꯛ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯟ ꯃꯇꯝꯅ ꯄꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯇꯝꯒꯤ ꯑꯑꯣꯟꯕꯗ ꯌꯥꯎꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯗꯥ ꯇꯧꯔꯤ꯫ ꯃꯊꯃꯣꯏ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯈꯥꯡꯂꯤ꯫ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯗꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯅꯤ ꯌꯣꯍꯦꯟꯕꯅ ꯂꯥꯏꯖꯂꯦꯟ, ꯑꯩꯅ ꯅꯪ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯗ ꯏꯔꯨꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯏꯔꯨꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯂꯥꯏꯖꯂꯦꯟꯅ ꯇꯞꯅ ꯉꯥꯡꯉꯣ ꯇꯥꯌꯨꯍꯦꯟ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯣ ꯉꯥꯅꯨ ꯇꯥꯁꯤꯟꯗꯅ ꯌꯥꯝꯅ ꯍꯥꯀꯠꯆꯔꯦ, ꯑꯗꯨꯅ ꯏꯁꯤꯡ ꯑꯔꯨꯕ ꯊꯤꯔꯒ ꯏꯔꯨꯔꯤꯅꯤ ꯀꯩꯅꯣ꯫ ꯑꯩꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯨꯔꯒ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ? ꯍꯩ ꯑꯄꯪꯕꯤ, ꯑꯉꯥꯎꯕꯤ, ꯅꯪꯅ ꯏꯔꯨꯕꯗ ꯃꯊꯧ ꯁꯨꯡꯂꯩ ꯂꯩꯇꯕ ꯂꯩꯀꯥꯏ ꯄꯥꯈꯪꯁꯤꯡ ꯃꯕꯨꯛ ꯀꯪꯕ ꯅꯨꯄꯤ ꯊꯤꯔꯕꯁꯤꯡꯁꯤꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯈꯣꯏ ꯆꯣꯞꯄꯤꯁꯦ ꯇꯨ ꯑꯁꯤ ꯎꯔꯕ꯭ꯔꯥ? ꯑꯁꯦ ꯅꯪꯒꯤ ꯁꯕꯥꯟ ꯌꯦꯡꯉꯤꯅꯤ, ꯈꯪꯉꯕ꯭ꯔꯥ ꯑꯉꯥꯎꯕꯤ? ꯌꯥꯝꯊꯨꯅ ꯀꯥꯈꯠꯂꯨ, ꯁꯦ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯄꯨꯔꯒ ꯅꯌꯨꯝꯗ ꯏꯔꯨꯔꯨꯆꯣ, ꯄ꯭ꯔꯞ ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯍꯣꯏꯍꯦ ꯆꯠꯀꯦ꯫ ꯂꯥꯏꯖꯂꯦꯟ ꯏꯁꯥꯎ ꯁꯥꯎꯅ ꯕꯥꯇꯤꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯐꯗꯤꯅ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯈꯨꯝꯖꯤꯟꯖꯗꯨꯅ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯏꯁꯧ ꯂꯥꯡꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯃꯥꯕꯨ ꯃꯥꯒꯤ ꯇꯥꯌꯨꯍꯦꯟꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯝꯕ ꯈꯝꯕꯜꯖꯔꯝꯕ ꯄꯨꯝꯅꯃꯛꯇꯨ ꯃꯥꯡꯈ꯭ꯔꯕꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯊꯤꯕ ꯋꯥꯍꯩꯅ ꯍꯧꯖꯤꯛꯇꯤ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯑꯁꯤꯅ ꯂꯥꯏꯖꯂꯦꯟꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨꯒꯨꯝꯂꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯦꯝ ꯑꯁꯪꯕꯤꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯍꯩ ꯃꯧ ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯆꯥꯛꯇꯣ ꯊꯣꯡꯒꯠꯂꯨ, ꯅꯅꯝꯃꯒ ꯃꯆꯥꯁꯤꯡꯗꯨꯒ ꯌꯨꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯋꯥꯡꯒꯤ ꯊꯔꯣꯗ ꯄꯥꯎ ꯆꯦꯜꯂꯛꯏ꯫ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯑꯝꯇ ꯇꯧ, ꯑꯝꯇ ꯍꯣꯠꯅꯧꯋꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯥꯏꯖꯂꯦꯜ ꯃꯄꯨꯛꯅꯤꯡꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯟ ꯐꯦꯡꯕ ꯀꯥꯔꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯒꯠꯂꯨ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣꯕ? ꯁꯥꯒ ꯁꯥꯕꯅꯦ ꯃꯩꯅꯒ ꯊꯣꯡꯕꯁꯤꯗ ꯑꯩꯗꯤ ꯇꯜꯂꯦꯗꯀꯣ꯫ ꯇꯜꯂꯦꯒ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦꯕ, ꯂꯥꯛꯀꯗꯧꯔꯤꯕꯗꯨꯁꯨ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯤꯒꯤ ꯈꯣꯏꯗꯧ ꯆꯤꯛꯄ ꯋꯥ ꯉꯥꯛꯇꯅꯤ ꯉꯥꯡꯒꯗꯧꯔꯤꯕ꯫ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄ ꯂꯩꯕꯗꯨꯗ ꯃꯅꯦꯝꯅ, ꯍꯩꯃꯥ ꯁꯨꯝ ꯂꯦꯞꯇꯅ ꯂꯩ ꯀꯩꯗꯧꯔꯤꯒꯦꯅꯦꯍꯦ ꯅꯪꯕꯣ? ꯑꯧ ꯊꯣꯡꯒꯠꯂꯨꯔꯒꯦ ꯏꯃꯥ꯫ ꯍꯦ, ꯃꯤ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯉꯥ ꯃꯆꯥꯁꯦ ꯁꯦꯝꯂꯒ ꯊꯣꯡꯉꯨ꯫ ꯁꯦ ꯐꯖꯅ ꯊꯣꯡꯉꯨ, ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤꯅ ꯊꯥꯎ ꯌꯩꯌꯨ, ꯏꯃꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯅꯪꯒꯤꯅꯦ ꯊꯕꯛ ꯇꯧꯕꯗ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯕꯤꯗꯣ ꯑꯗꯨ ꯇꯧꯅꯨ, ꯌꯥꯡꯅ ꯂꯣꯏꯁꯜꯂꯨ, ꯃꯇꯝꯁꯦ ꯌꯧꯔꯕꯅꯤ, ꯂꯥꯛꯄꯅ ꯍꯥꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯣꯊꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯋꯥꯔꯤꯕ ꯑꯗꯨꯅ ꯃꯃꯧꯁꯨ ꯋꯥꯔꯝꯒꯅꯤ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯃꯧꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯈꯜꯂ ꯃꯥꯜꯂꯦ ꯃꯅꯦꯝ ꯑꯣꯏꯕꯤꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯅꯝꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯅꯝꯃꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯀꯣꯛ ꯉꯥꯡꯏ, ꯀꯨꯆꯨ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯊꯣꯡ ꯆꯥꯗꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯆꯥꯛꯁꯪꯗꯒꯤ ꯂꯥꯏꯖꯂꯦꯟꯅ ꯎꯔꯔꯦ꯫ ꯀꯅꯥꯅꯣꯅꯦ ꯑꯁꯤꯅ? ꯃꯆꯟꯁꯤꯡ ꯑꯣꯏꯔꯖꯥꯠꯂꯥ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ? ꯃꯥꯗꯤ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯗ, ꯑꯁꯤꯃꯗꯤ ꯎꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯋꯥ ꯋꯥ ꯅꯣꯛꯏ, ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯃꯤ ꯆꯥꯃ ꯇꯤꯟꯕꯗꯧꯅ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯛꯂꯔꯤ, ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯔꯤ, ꯍꯩꯃꯥ ꯏꯃꯧ ꯂꯥꯛꯂꯦ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ, ꯏꯕꯨꯡꯉꯣꯁꯨ ꯂꯩꯇꯦ, ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯈꯨꯝꯂꯛꯄꯗꯨ ꯂꯥꯏꯖꯂꯦꯟꯅ ꯍꯥꯏꯐꯦꯠ ꯇꯥꯈꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ, ꯃꯥꯗꯣ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯌꯦ꯫ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯕꯗ ꯉꯁꯤꯗꯤ ꯃꯥ ꯊꯦꯡꯉꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯍꯥꯟꯅ ꯏꯈꯪ ꯈꯪꯅꯕꯒꯤ ꯃꯑꯣꯡꯅꯤ ꯃꯣꯏꯒꯤꯁꯦ꯫ ꯑꯃꯨꯛꯁꯨ ꯃꯅꯦꯝꯅ, ꯑꯣ ꯐꯔꯦ, ꯊꯔꯣ ꯂꯥꯛꯑꯣ, ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯍꯥꯝꯃꯨꯔꯣ, ꯏꯃꯧꯁꯦ ꯑꯍꯥꯟꯕ ꯌꯨꯝꯁꯤꯗ ꯂꯥꯛꯄꯅꯤ, ꯏꯃꯥꯅ ꯑꯝꯇ ꯀꯣꯟꯗꯨꯅ ꯄꯨꯁꯟꯒꯦ, ꯏꯃꯨꯡꯒꯤ ꯀꯥ ꯈꯨꯗꯤꯡ ꯏꯃꯧꯗ ꯇꯥꯛꯀꯦ, ꯌꯨꯝꯒꯤ ꯄꯣꯠ ꯊꯝꯐꯝ ꯆꯩꯊꯝꯐꯝ ꯏꯃꯧꯗ ꯂꯣꯏꯅ ꯇꯥꯛꯀꯦ ꯉꯁꯤꯗꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯔꯣꯅ, ꯑꯁ ꯃꯣꯏ ꯃꯅꯤ ꯃꯃꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗꯀꯣ, ꯑꯩꯈꯣꯏꯗꯁꯨ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯥꯛꯇꯅ ꯎꯅꯗꯨꯅꯇ ꯂꯩꯔꯕꯁꯤꯗ ꯉꯁꯤꯗꯒ ꯎꯅꯕ ꯁꯥꯗ꯭ꯔꯣ ꯀꯣꯝꯕꯤꯔꯦ, ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯍꯩꯇ꯭ꯔꯣ? ꯍꯦ, ꯅꯍꯥꯟꯉꯩ ꯅꯣꯏꯗ ꯎꯅꯔꯕꯁꯨ ꯉꯁꯤꯗꯤ ꯏꯃꯧꯁꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯣ ꯑꯃꯨꯛꯇ ꯀꯣꯟꯗꯨꯅ ꯄꯨꯁꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯦ ꯑꯗꯨꯝ ꯂꯥꯛꯏꯗꯨꯗꯤ ꯌꯨꯝꯁꯤꯗꯁꯨ ꯏꯃꯥ, ꯅꯪꯁꯨ ꯍꯥꯏꯖꯤꯟꯅꯅꯨ꯫ ꯍꯦ, ꯑꯃꯁꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ, ꯇꯥꯅꯤ, ꯑꯃꯨꯛ ꯁꯥ ꯂꯥꯟ ꯁꯥꯅꯤ, ꯀꯞꯆꯦꯠ꯫ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯝꯕꯤꯔꯩꯅꯤ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯃꯅꯝꯃꯅ ꯁꯦꯝꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯗ ꯈꯪꯂꯦ ꯂꯥꯏꯖꯂꯦꯟꯗꯨ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯅ꯫ ꯑꯗꯨꯝꯅ ꯃꯅꯦꯝꯅ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯥꯏꯖꯂꯦꯟꯗꯤ ꯄ꯭ꯔꯣꯛ ꯆꯥꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯒꯝꯒꯝ ꯆꯪꯈꯤ꯫ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯏꯀꯥꯏꯕ ꯑꯗꯨꯕꯨ ꯈꯥꯡꯖꯔꯤ꯫ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ, ꯃꯣꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯦꯕ, ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯦꯕ, ꯑꯩꯕꯨ ꯍꯪꯒꯤ ꯂꯥꯏꯒꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯀꯔꯦꯝꯅꯕ, ꯑꯩꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯧꯖ ꯀꯌꯥꯔꯛꯅꯣꯕ, ꯃꯈꯣꯏꯅ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯅꯣ? ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯟꯅꯔꯤꯕ ꯀꯥꯏꯗꯨꯅꯦꯕ, ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯇꯥꯌꯨꯍꯦꯟꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤꯁꯅꯨ, ꯆꯞ ꯆꯥꯕꯤ ꯋꯥ ꯉꯥꯡꯅꯒꯦꯕ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯅꯥ ꯑꯃꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯇꯧꯅꯗꯦ꯫ ꯂꯣꯏꯅꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯍꯥꯏꯈꯤꯗꯦꯗꯣ꯫ ꯍꯦꯟꯅꯗꯨꯝ ꯃꯊꯣꯏ ꯀꯥꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯤꯗꯣꯛꯇꯨꯅ ꯆꯥꯔꯤ, ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯤ꯫ ꯇꯥꯕ ꯌꯥꯗꯕ, ꯂꯥꯏꯖꯂꯦꯟꯒꯤ ꯃꯩꯆꯥꯛ ꯑꯣꯏꯒꯗꯕ ꯋꯥꯍꯩ ꯀꯌా ꯑꯃꯁꯨ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯍꯧꯅ ꯍꯥꯏꯅꯔꯤ꯫ ꯀꯣꯝꯕꯤꯔꯩꯅ, ꯑꯩꯗꯤꯅꯦ ꯏꯆꯦ ꯊꯔꯣ, ꯑꯩ ꯉꯝꯂꯣꯏ ꯀꯣ, ꯇꯥꯌꯨꯍꯦꯟꯕꯒ ꯅꯨꯄꯤꯁꯤꯒ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯉꯝꯂꯣꯏ, ꯑꯩꯗꯤ ꯃꯥ ꯂꯩꯔꯤꯉꯩꯗꯤ ꯂꯥꯛꯑꯣꯏꯌꯦ,
ꯅꯣꯏꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯗꯤ ꯃꯥ ꯂꯩꯔꯤꯉꯩꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯣꯏ ꯇꯥꯌꯨ ꯍꯦꯟꯕꯅ ꯍꯥꯏꯕꯗꯗꯤ ꯏꯀꯥꯏꯕꯕꯨ ꯌꯥꯝꯅ ꯈꯪꯗꯦ ꯍꯥꯏꯅꯦ ꯃꯄꯥꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯁꯨ ꯊꯑꯣꯏꯅ ꯇꯥꯗꯦ ꯍꯥꯏꯅꯦ ꯑꯗꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩ ꯍꯥꯏ ꯃꯅꯦꯝꯅ ꯀꯣꯝꯕꯤꯔꯩꯒꯤ ꯋꯥꯗꯨ ꯐꯠꯊꯠꯇꯨꯅ ꯍꯣ ꯑꯗꯨꯅꯦ ꯏꯕꯦꯝꯃ ꯆꯠꯈ꯭ꯔꯕꯅꯤ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨꯅꯦ ꯁꯥꯎꯗꯅ ꯉꯁꯤ ꯆꯠꯈꯤꯕꯅꯤ ꯃꯥꯒ ꯍꯦꯛ ꯑꯣꯟꯁꯤꯟꯅꯕꯗ ꯁꯥꯎꯗꯕ ꯅꯨꯃꯤꯠ ꯌꯥꯎꯄꯣꯠꯇꯦ ꯏꯆꯥꯗꯣ ꯂꯩꯒꯦ ꯂꯩꯖꯁꯅꯨ ꯀꯩꯗꯧꯒꯦ ꯍꯌꯦꯡ ꯏꯃꯧꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯑꯉꯥꯡꯒꯤ ꯃꯊꯤ ꯃꯌꯨꯡ ꯁꯦꯡꯅꯅꯕ ꯊꯝꯂꯁꯤ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯀꯣꯝꯕꯤꯔꯩ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯅ ꯂꯩꯅꯤꯡꯉꯩ ꯂꯩꯖꯁꯅꯨ ꯀꯩꯗꯧꯅꯤꯒꯦ ꯍꯌꯦꯡ ꯏꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯏꯃꯧꯁꯨ ꯋꯥꯗꯅꯕ ꯃꯊꯤ ꯃꯌꯨꯡ ꯁꯦꯡꯅꯅꯕ ꯐꯤꯔꯣꯜ ꯐꯤꯖꯨ ꯐꯤꯖꯥꯝ ꯇꯧꯅꯅꯕ ꯂꯩꯖꯁꯅꯨ ꯀꯩꯗꯧꯒꯦ ꯃꯥꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯁꯦꯜ ꯀꯣꯛꯊꯣꯡ ꯑꯃ ꯄꯤꯌꯨ ꯍꯥꯏꯅꯤ ꯃꯗꯨꯗ ꯄꯤꯒꯗꯕ ꯁꯦꯜꯁꯤꯡꯗꯣ ꯑꯗꯨꯅ ꯏꯁꯨꯒꯤ ꯏꯃꯧꯒꯤ ꯊꯝꯖꯟꯁꯤ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯊꯔꯣꯅꯁꯨ ꯍꯦꯔꯥ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯀꯣꯝꯕꯤꯔꯩ ꯏꯕꯨꯡꯉꯣꯅꯁꯨ ꯌꯥꯔꯤ ꯏꯃꯥꯒ ꯑꯩꯒꯅꯁꯨ ꯅꯪꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯂꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯃꯥꯒꯤ ꯀꯥ ꯃꯆꯥ ꯑꯃꯗ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯁꯅꯤ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯆꯧꯕ ꯑꯁꯤꯗꯅꯦ ꯅꯪꯅ ꯂꯩꯒꯗꯧꯔꯤꯕ ꯂꯥꯏꯖꯂꯦꯟꯗꯨ ꯁꯣꯝꯗ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯊꯃꯣꯏ ꯃꯆꯦꯠ ꯊꯣꯛꯅ ꯀꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯏꯃꯨꯡꯗꯨ ꯄꯨꯝꯏꯪ ꯍꯦꯛ ꯏꯪꯈ꯭ꯔꯦ ꯃꯤꯁꯨꯝ ꯍꯩꯕꯤ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤ ꯏꯃꯨꯡ ꯑꯗꯨ ꯏꯪꯖꯍꯧꯔꯕꯁꯨ ꯃꯤꯅꯤꯜ ꯍꯟꯊꯔꯕꯁꯨ ꯂꯥꯃꯩꯒꯨꯝ ꯆꯥꯛꯂꯤꯕ ꯂꯥꯏꯖꯂꯦꯟꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯃꯨꯊꯠꯄꯤꯅꯕ ꯂꯩꯇ ꯃꯩꯆꯥꯛ ꯍꯦꯟꯒꯠꯂꯛꯂꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯍꯦꯟꯕꯁꯨ ꯂꯥꯛꯂꯦ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯖꯂꯦꯟꯅ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯑꯣꯝꯗꯨꯅ ꯂꯩꯔꯝꯕ ꯃꯩꯒꯤ ꯆꯤꯡꯗꯨ ꯄꯣꯈꯥꯏꯔꯛꯏ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯀꯣꯝꯕꯤꯔꯩ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯀꯣꯝꯕꯤꯔꯩ ꯍꯥꯏꯁꯦ ꯀꯅꯥꯅꯣꯕ ꯌꯨꯍꯦꯟꯕ ꯂꯥꯏꯖꯂꯦꯟꯗ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦꯅ ꯈꯪꯅꯧ ꯍꯥꯏꯗꯅ ꯈꯪꯅꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯊꯕꯛ ꯍꯜꯂꯛꯄꯁꯤꯗꯅꯦ ꯄꯣꯄꯥ ꯍꯦꯛ ꯇꯧꯔꯛꯀꯅꯤ ꯋꯥꯅꯒ ꯍꯜꯂꯛꯄꯅꯦ ꯌꯨꯍꯦꯟꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯀꯩꯒꯤꯅೋ ꯃꯥ ꯌꯨꯝꯁꯤꯗ ꯂꯥꯛꯑꯝꯃꯦ ꯃꯤꯒꯤ ꯈꯣꯏꯗꯧ ꯁꯤꯛꯄ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯥꯛꯆꯁꯅꯨ ꯀꯩꯗꯧꯒꯦ ꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ ꯑꯅꯧꯕ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯅꯄꯥꯝ ꯆꯠꯈ꯭ꯔꯤꯉꯩꯗꯁꯨ ꯃꯥꯗꯤ ꯑꯗꯨꯝ ꯂꯥꯛꯏ ꯀꯩꯅꯣ ꯂꯥꯏꯖꯂꯦꯟ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯅꯕꯨꯛꯆꯦꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ ꯁꯨꯝꯕ ꯃꯇꯝꯗꯗꯤ ꯀꯩꯗꯧꯅꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯎꯁꯟꯅꯗ ꯈꯔꯁꯨ ꯈꯪꯁꯤꯟꯅꯗ ꯄꯪꯂꯩ ꯃꯔꯩꯌꯨ ꯈꯥꯡꯕ ꯇꯝꯃꯨ ꯁꯤꯗꯤ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯂꯝꯆꯠ ꯌꯥꯎꯗꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯄꯨꯟꯁꯤꯔꯣꯜꯅꯦ ꯈꯔ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯗ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯗ ꯂꯥꯏꯖꯂꯦꯟꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯣꯔꯦ ꯂꯩꯃꯥꯏꯗ ꯇꯨꯊꯗꯣꯔꯦ ꯑꯗꯨꯕꯨ ꯑꯈꯥꯡ ꯀꯟꯕꯤ ꯁꯥꯔꯗꯨꯅ ꯃꯥꯏꯊꯣꯡꯗꯤ ꯃꯣꯃꯣꯟ ꯅꯣꯛ ꯃꯤꯠꯂꯨꯗꯒꯤꯗꯤ ꯄꯤꯔꯥꯡ ꯇꯞ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯇꯥꯔꯕ ꯀꯔꯝꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯕꯨ ꯍꯦꯛ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯌꯨꯍꯦꯟ ꯅꯪꯁꯨ ꯋꯥꯈꯜ ꯈꯜꯂꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯔꯛꯀꯦ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯌꯥꯒꯗꯕ ꯄꯨꯛꯆꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯨ ꯌꯨꯍꯦꯟ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯏꯆꯥ ꯇꯝꯃꯝꯗꯕꯕꯨ ꯑꯩꯅꯔꯣ ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯃꯥ ꯑꯣꯏꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯃꯔꯨ ꯍꯨꯟꯗ꯭ꯔꯕꯤ ꯂꯩꯉꯝ ꯆꯦꯟꯗ꯭ꯔꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯂꯥꯛꯏ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒ ꯅꯪꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯤ ꯇꯠꯇꯅ ꯍꯥꯏꯕꯤꯔꯤ ꯃꯁꯤꯕꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯆꯠꯅꯕ ꯄꯨꯟꯁꯤꯔꯣꯜꯅꯦꯁꯨ ꯅꯪꯅ ꯍꯥꯏꯔꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯀꯔꯝꯕ ꯅꯨꯄꯤꯅ ꯑꯁꯤꯒꯨꯝꯕ ꯄꯣꯠꯂꯨꯝꯁꯦ ꯄꯨꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯏꯟꯊꯣꯛꯂꯕꯅꯤꯅ ꯐꯔꯦ ꯑꯩ ꯏꯄꯥꯝꯗꯁꯨ ꯍꯜꯂꯨ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥꯗ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯀꯞꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯁꯨ ꯅꯪꯅ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯩꯒꯅꯤ ꯃꯃꯥ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯅꯨꯄꯤ ꯑꯃꯇꯅ ꯂꯩꯁꯥꯔꯤꯉꯩꯗ ꯈꯪꯕ ꯉꯝꯗꯤꯌꯦ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯤꯌꯦ ꯑꯩ ꯂꯥꯟꯗꯤꯌꯦ ꯌꯨꯍꯦꯟ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ
ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯃꯥꯏꯊꯤꯕ ꯑꯣꯏꯌꯨꯀꯣ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯎꯅꯔꯤꯕ ꯀꯞꯅꯔꯤꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯅꯦꯝꯅ ꯃꯩ ꯏꯟꯁꯤꯟꯕ ꯆꯪꯂꯛꯏ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯑꯣ ꯀꯔꯤꯅꯣ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯔꯔꯣꯏ ꯀꯞꯄꯅꯦ ꯂꯥꯎꯕꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯞꯆꯦꯠꯄꯤ ꯑꯃ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯇꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯈꯠꯅꯔꯤꯅꯣꯕ ꯋꯥꯈꯜ ꯂꯩꯕ ꯃꯤꯗꯤꯅꯦ ꯂꯣꯏꯅ ꯈꯪꯅꯩ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ ꯏꯃꯨꯡꯁꯤꯗ ꯍꯥꯏꯕꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯌꯨꯍꯦꯟꯕꯅ ꯃꯃꯥ ꯂꯥꯛꯂꯕꯗ ꯃꯃꯥꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁ ꯏꯃꯥ ꯀꯩꯁꯨ ꯅꯠꯇꯦꯁꯦ ꯀꯨꯝꯕꯤꯔꯩ ꯌꯨꯝꯁꯤꯗ ꯂꯥꯛꯑꯝꯕ꯭ꯔꯣ ꯀꯨꯝꯕꯤꯔꯩ ꯌꯨꯝꯁꯤꯗ ꯂꯥꯛꯑꯝꯕꯒꯤꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯄꯨꯛꯆꯦꯜ ꯈꯔ ꯆꯥꯎꯊꯣꯛꯎ ꯍꯥꯏꯔꯨꯕꯒꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕꯀꯣ ꯃꯅꯦꯝꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯈꯨꯕꯥꯛꯀ ꯈꯨꯖꯤꯜꯂꯗꯨꯅꯤ ꯑꯣ ꯃꯥꯗꯤ ꯇꯧꯅꯤꯌꯦ ꯈꯨ ꯌꯥꯝ ꯀꯥꯝꯕꯅꯤ ꯉꯁꯥꯏꯁꯨ ꯄꯨꯁꯜꯂꯛꯄꯁꯨ ꯅꯠꯇꯕꯗꯨꯗ ꯋꯥ ꯌꯥꯝ ꯆꯥꯎꯊꯣꯛꯅꯤꯡꯕꯅꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯏꯃꯥꯒꯤ ꯀꯥꯗ ꯏꯪꯅ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇ ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯇꯗꯅꯦ ꯏꯆꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯂꯔꯣꯏ ꯍꯣꯏ ꯏꯃꯥ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯦꯕ ꯅꯨꯡꯁꯥꯒ ꯁꯥꯕꯅꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯊꯥꯕꯤꯗ꯭ꯔꯕ ꯂꯥꯏꯖꯂꯦꯟꯗꯨ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯃꯆꯥ ꯄꯣꯛꯄ ꯉꯝꯗꯕ ꯑꯁꯤꯗꯤ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯥꯅ ꯑꯣꯏꯍꯟꯅꯤꯡꯅ ꯑꯣꯏꯍꯟꯕ ꯄꯥꯝꯖꯅ ꯑꯣꯏꯍꯟꯕ ꯊꯧꯑꯣꯡ ꯑꯃꯕꯨ ꯈꯟꯈ꯭ꯔꯦꯗꯣ ꯃꯇꯝ ꯈꯔ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯂꯦꯟꯁꯨ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯈꯨꯗꯤꯡ ꯃꯥꯅ ꯃꯤꯅꯥꯏꯒꯨꯝ ꯁꯨꯔꯝꯕ ꯑꯗꯨ ꯁꯨꯈꯤꯗ꯭ꯔꯦ ꯅꯪꯅꯅꯕ ꯇꯧꯔꯝꯕ ꯄꯨꯝꯕ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯕ ꯉꯥꯡꯅꯕ ꯏꯟꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯗꯁꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯦꯗꯣ ꯂꯥꯏꯖꯂꯦꯟꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯈꯔ ꯇꯧꯗꯨꯅ ꯍꯩꯅꯤꯡꯕ ꯃꯇꯝꯗ ꯈꯛꯇꯃꯛ ꯃꯥꯅ ꯍꯩꯅꯤꯡꯕ ꯊꯕꯛ ꯈꯛꯇꯃꯛ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯤ ꯀꯔꯤ ꯑꯍꯣꯡꯕꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯏꯃꯨꯡꯁꯤꯗ ꯑꯗꯨꯕꯨ ꯂꯥꯏꯖꯂꯦꯟꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯑꯌꯨꯛꯀꯤ ꯁꯨꯔꯖꯗꯦꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯅꯨꯡꯇꯤꯒꯤ ꯈꯣꯏꯔꯝꯖꯕ ꯑꯗꯨꯃꯗꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯇꯧꯔꯤ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯏ ꯊꯥꯃꯩ ꯊꯥꯟꯕꯗꯨ ꯁꯨꯛꯌꯥ ꯌꯥꯅꯤꯡꯉꯝꯗꯦ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃꯅꯤ ꯂꯥꯏꯖꯂꯦꯟꯅ ꯁꯅꯥꯃꯍꯤꯗ ꯂꯥꯏ ꯊꯥꯃꯩ ꯊꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝꯅ ꯍꯩꯃꯧ ꯊꯣꯛꯂꯛꯎꯅꯦꯍꯦ ꯂꯥꯏꯗꯨ ꯊꯥꯟꯒꯦ ꯇꯧꯔꯤꯕꯗꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯃꯆꯥ ꯄꯣꯛꯇꯕ ꯅꯪꯅ ꯌꯨꯝꯒꯤ ꯁꯅꯥꯃꯍꯤ ꯈꯣꯏꯔꯝꯕ ꯌꯥꯕ꯭ꯔో ꯌꯥꯗꯦ ꯑꯗꯨꯒꯅꯦ ꯑꯌꯨꯛꯀꯤ ꯁꯨꯔꯖꯗꯦꯕꯁꯨ ꯈꯣꯏꯔꯝꯒꯅꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯗꯥꯎ ꯌꯥꯔꯣꯏ ꯌꯥꯁꯨ ꯌꯥꯗꯦꯅꯦ ꯊꯣꯛꯂꯛꯎꯅꯦꯍꯦ ꯅꯪꯕꯣ ꯍꯦ ꯃꯗꯨ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯂꯥꯏꯅꯤꯡꯊꯧ ꯃꯅꯥꯛꯇꯨꯗ ꯅꯪ ꯀꯞꯀꯦꯔꯣ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯅ ꯊꯤꯅ ꯆꯩꯗꯨꯅ ꯁꯣꯔꯣ ꯆꯤꯡꯊꯣꯛꯏ ꯄꯦꯟꯕ ꯂꯩꯇꯦ ꯃꯅꯦꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯖꯂꯦꯟꯁꯨ ꯉꯁꯤꯗꯤ ꯈꯨꯝꯂꯛꯏ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯐꯔꯦ ꯏꯃꯥ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯅꯠꯇꯕꯒꯨꯝ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯔꯣꯏ ꯁꯅꯥꯃꯍꯤ ꯀꯥꯆꯤꯟꯗꯒꯤ ꯆꯤꯡꯊꯣꯛꯂꯕꯅꯤꯅ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯁꯨ ꯏꯃꯥꯅ ꯆꯥꯕꯤꯔꯅꯨ ꯃꯆꯥ ꯄꯣꯛꯇꯕꯤ ꯑꯩꯅ ꯇꯩꯕ ꯋꯥꯏ ꯏꯃꯥꯅ ꯆꯥꯏꯕꯤꯔꯅꯨ ꯑꯗꯨꯒ ꯏꯃꯥ ꯃꯆꯥ ꯄꯣꯛꯇꯕꯤ ꯑꯩꯅ ꯏꯪꯈꯣꯜ ꯁꯝꯕꯜꯁꯤꯗ ꯄꯣꯠ ꯆꯩ ꯊꯥꯖꯤꯟꯗꯨꯅ ꯏꯃꯨꯡꯒꯤ ꯏꯟꯁꯥꯡ ꯄꯨꯅꯔꯤꯕꯅꯤ ꯃꯗꯨꯁꯨ ꯏꯃꯥꯅ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯕꯤꯔꯅꯨ ꯃꯆꯥ ꯄꯣꯛꯇꯕꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯃꯗ ꯏꯃꯥꯅ ꯌꯥꯎꯕꯤꯔꯛꯑꯅꯨ ꯍꯩꯃꯥ ꯃꯆꯤꯟꯒꯁꯦ ꯈꯨꯝꯃꯤꯅꯤꯍꯦ ꯏꯀꯥꯏꯗꯕꯤ ꯅꯄꯥꯝꯗꯒꯤ ꯎꯠꯂꯛꯄ ꯏꯪꯈꯣꯜꯂꯅꯦꯍꯦ ꯋꯥꯔꯛꯇꯕꯤ ꯅꯆꯥ ꯄꯣꯛꯆꯗ꯭ꯔꯒ ꯀꯅꯥꯗ ꯋꯥꯔꯧꯕꯤꯔꯤꯒꯦ ꯍꯥ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯃꯊꯧ ꯂꯩꯇꯈꯩ ꯊꯥꯖꯔꯒ ꯃꯥꯅ ꯃꯊꯧꯗꯤ ꯁꯨꯅꯤꯡꯉꯥই ꯂꯩꯇꯅ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯐꯥꯎꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯥꯠꯀꯗ꯭ꯔꯕ ꯃꯗꯨ ꯇꯧꯕꯒꯤꯅꯤꯅꯦ ꯅꯪꯕꯨ ꯅꯪꯁꯝ ꯄꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯗ꯭ꯔꯤꯕꯁꯦ ꯅꯪ ꯈꯪꯉꯨꯅꯦꯍꯦ ꯑꯄꯪꯕꯤ ꯃꯗꯨ ꯈꯔ ꯇꯧꯕꯗꯨꯅ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯤꯕꯅꯤꯅꯦ ꯑꯉꯥꯎꯕꯤ ꯃꯆꯥ ꯄꯣꯛꯇꯕꯤ ꯑꯩꯅ ꯑꯣꯠꯄꯗ ꯅꯩꯕꯗ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯄꯗ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯀꯌꯥ ꯂꯩꯕ ꯉꯝꯒꯗꯧꯔꯤꯒꯦ ꯍꯥ ꯃꯗꯨ ꯇꯧꯅꯕꯅꯤ ꯑꯩꯅ ꯅꯪ ꯊꯝꯂꯤꯗꯣ ꯊꯦꯝꯗꯅ ꯃꯆꯤꯟꯒ ꯈꯨꯝꯗꯅ ꯃꯆꯤꯟꯕꯥꯟꯁꯤꯗ ꯊꯥꯖꯤꯟꯒꯦꯍꯦ ꯂꯥꯏꯖꯂꯦꯟꯁꯨ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯔꯗꯨꯅ ꯃꯅꯦꯝꯗ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯇꯥꯛ ꯄꯥꯏ
ꯃꯅꯦꯝꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏ, ꯑꯅꯤꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯅꯩ ꯑꯗꯨꯒ ꯐꯣꯏꯅꯔꯛꯏ ꯀꯟꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯂꯩꯔꯔꯦ꯫ ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯨꯡ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯒ ꯑꯃꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯦ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗꯣ ꯍꯦꯟꯅ ꯃꯍꯤ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦꯗꯣ ꯂꯥꯏꯖꯂꯦꯟ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯇꯧꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤꯠ ꯅꯥꯟꯊꯣꯛꯂꯕꯗ ꯃꯅꯦꯝꯁꯨ ꯌꯥꯝꯅ ꯋꯥꯔꯦꯗꯣ꯫ ꯃꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯁꯨꯔꯕꯗ ꯃꯆꯥꯅꯨꯄꯥꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯈꯜꯂꯦ ꯌꯨꯍꯦꯟꯕꯅ ꯀꯣꯝꯕꯤꯔꯩꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯅ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯌꯨꯍꯦꯟꯕꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯣꯝꯕꯤꯔꯩꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦꯗꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯔꯛꯄ ꯃꯇꯝꯗ ꯍꯔꯥꯎꯅ ꯅꯣꯛꯅ ꯈꯦꯅ ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯂꯩꯒꯅꯤ? ꯅꯨꯃꯤꯠꯇꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯈꯤꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯂꯦꯟ ꯀꯛ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯄꯗꯤ ꯇꯧꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯥꯎꯕ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯃꯠꯇ ꯆꯤꯟꯕꯥꯟ ꯂꯥꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯗ꯭ꯔꯦꯗꯣ ꯂꯥꯏꯖꯂꯦꯟꯗꯣ꯫ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯁꯨꯝ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥꯁꯨ ꯑꯅꯝ ꯇꯥꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯔꯔꯤ꯫ ꯑꯗꯨꯒ ꯀꯣꯝꯕꯤꯔꯩꯁꯨ ꯂꯩꯔꯔꯤ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯅꯦꯝꯅ ꯄꯥꯝꯖꯕ, ꯃꯅꯝ ꯌꯥꯕ, ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯕꯤꯕ ꯀꯣꯝꯕꯤꯔꯩ ꯏꯃꯨꯡꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ ꯆꯍꯤ ꯀꯌꯥ, ꯊꯥ ꯀꯌా ꯂꯩꯔꯛꯂꯦꯗꯣ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯌꯨꯝꯁꯦ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯏ ꯃꯥ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ꯫ ꯅꯣꯡꯃꯒꯤ ꯆꯥꯕ ꯊꯛꯄ, ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯚꯥꯔꯤꯒꯤ ꯆꯥꯛꯆꯥ ꯃꯦꯂꯥꯒꯤ ꯊꯧꯗꯣꯛꯇ ꯏꯃꯨꯡ ꯑꯁꯤ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦꯗꯣ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯀꯣꯝꯕꯤꯔꯩꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯉꯁꯤꯁꯨ ꯀꯣꯝꯕꯤꯔꯩ ꯃꯆꯥ ꯑꯣꯏꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯃꯁꯤꯁꯨ ꯀꯣꯝꯕꯤꯔꯩꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯂꯥꯟꯗꯕ ꯏꯪꯖꯕꯤ ꯂꯥꯏꯖꯂꯦꯟꯗꯣ ꯌꯨꯝꯗꯨꯗ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯒꯨꯝ ꯂꯦꯟꯈꯤꯗꯦ꯫ ꯀꯣꯝꯕꯤꯔꯩꯁꯨ ꯃꯥꯗꯧꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯗ, ꯃꯆꯥ ꯄꯣꯛꯄ ꯉꯝꯗ꯭ꯔꯕꯗ ꯏꯃꯨꯡ ꯑꯗꯨꯗꯤ ꯏꯁꯤꯡꯗ ꯂꯩꯇꯨꯝ ꯊꯥꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯂꯦꯟ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯔꯣꯏ ꯈꯜꯂꯦꯗꯣ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯁꯣꯏꯕ, ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯣꯏꯕꯕꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗꯨꯗ ꯂꯦꯡꯗꯅ ꯂꯩꯈꯤꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯈꯪꯅꯔꯕꯗ ꯑꯗꯨꯅ ꯂꯥꯏꯖꯂꯦꯟ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯝꯗꯁꯨ ꯆꯠꯇ, ꯇꯣꯜꯂ ꯇꯥꯔꯕ ꯅꯨꯄꯤ ꯀꯌꯥꯒꯤ ꯂꯩꯐꯝ ꯑꯥꯁ꯭ꯔꯝ ꯑꯃꯗ ꯆꯪꯗꯨꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯈꯛꯇꯗ ꯇꯥꯏꯅꯕ, ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕꯤꯕ, ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯑꯣꯠꯄ, ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯗꯨꯅ, ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯥꯛꯊꯣꯛꯂꯝꯗꯨꯅ ꯂꯥꯏꯖꯂꯦꯟꯗꯣ ꯏꯪꯅ ꯆꯤꯛꯅ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯄꯦꯟꯗꯕꯅ, ꯅꯤꯡꯉꯝꯗꯕꯅ ꯌꯨꯍꯦꯟꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯎꯕꯒꯨꯝ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯍꯧꯈꯤꯕꯗ ꯂꯪꯖꯈꯤꯕ ꯃꯔꯥꯜ ꯀꯌꯥ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯂꯤꯁꯅꯔꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯆꯥꯎꯈꯠꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯅꯧꯅ ꯆꯪꯂꯛꯂꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫